Cái Hana Tom yam nungai jai ojik che mayam to live ni uchari basi aigi nuksiraba Arbin kuigi amna chauba achievement award ama haitare khona jaman haitare Manipur State Film Award ki tara mari suba lautok pada masigi best singer gi haitare mana phangle masigi damukti am nungai ba ikoi gi maikai digi phongdok chari Arbin masigi pau sita ba matam da haijam tare han ma pau sita ba kari phaubi ki ge surprise ne ahanba diamond radio gi si haibira ko surprise ne duga adugi akoi award ki lautok ko surprise hoi gi yam nungai jai ado surprise ka trai tare nungai ba pauna surprise lak ko jam nungai hoi yes ado ngasi pau sing ngarang digi phat tabaga ngasi di puningi warol tang haktang minute amatang orusu ani dang orusu ngasi gi live ta puningi warol thorum da tang uchage na mayam mang do ko ngasai digi gajer libani yam nungai ba fawi ado masigi haitare handaki ai lambi da leram bane do khamaga live sangira kuni yam nungai jai Arbin asigumba kenosi da haitare handaki fangi basna Arbin gi oina haitare Manipur State Film Award ki di han bo ribra do kyarak subno ka mazme amta kitang khangan se State Film Award ki oina di ani laksa boy doine 11 subada ma phangre yes adu matung da pura nominee dum yaugi aduga kana matung da 14 da mu phange yes thank you yam nungai jai sigumba ikoi mai kai digi haitare congrats ana adu matung da ju sidagi hen ba kaya marum haitare achievement ji matang phangba hena oibiu aduga kari happening is special oina masida mana phangapda adongi team jury lady ba mayam pumakta kari thagat wai happening Arbin habiu yam nungai men oina aina best singer phangi je masigi tasengba backbone di lyricist ka koi music director gani makoina sebirak bodo aina thawai hapchaba katani adubu yam nungai ba mana tunjida music director obi bai gi yamana nausawal mark su best music director gi mana phange chamana sida yes aduni masina moina nungai gare ai na tang tauraga yamana taudaba gumba sebirak kamiduna award phangauda ba khoi dam nungai tabam oiba dubu punna aidi yam chamana na phumpham ji da phangak ba yam nungai hai tare award puda lobina bas okay yam nungai jai aduga makan ate hai tare mo kya da makan kya da mana lobirak pa dum oibiu mai pa poibiru faza be sei kya mono ngasi Manipur miyam gi thamoi da Arbin gi mafam ama chauna kandunu leiribni hai tare adu ngasi phaugi thakta lakpase atai oja guru sembirak pa punamak ta kari habiningi Arbin na sembirak pa oja guru sing yam da kri sungoi oiroi aina gyan tarakpadagi ai sei satana di lerame ai di sei pamjabagi pithorappadagi ai family na sei yamna pama family mo oirambadi maroi na ai pokpa ipas na yamna hena pama sei pamba nu pama oirambadi ai sei de dum nganga laki ai dalutete adubu mayon jide na tumnaba koi mating ai hai tare ga koi na ona bige ojagu sing isileram jagade ngasi yo song ngamoi dan ojagu ju matang kita ina pumingda kena thagona jari duga men oina ai apoi bu nusibiri ba apoi jai tabiri ba babok king hai tare hoi punamak aina thagatel yes adu exam ki so hojik se amik na yam ngan na matam khara yam koina artist sing se wadana lai ador ga so exam la habadagi amik ni sei lepthoga leikre aduga satra sing da hai tare as a singer mo oina kari yai phamangol piningi kari habiningi satra sing da su akoina akoi idi isai thakpa aduga concert to bai bje tasengna profession ni adugu satra chilao singi akoi ju satra oirei akoi matam da ju koi senior singer jing na maina dumi thai lepi ki ado hojik na khoina satra dagi tang haidara ga hojik se professional line hai tare se gida tang jara ini ado sigi profession je khoi idi direct sacrifice to jaraga chilao jing na satra sing na mark wang score to dubu koi ga di adugi mikup tu ngai jabo ina adugi mikup ta lakri ba koina lepcha bani aduna akoina punna motive se khoi ihun je khamina raga tabak se pula pangthok mina raga for my own da punna changjin bana de hena fani adugi naw sata sata sing ju hena mark wang score to bang ba oi view ai site gi so thaga chari aduga hena hojik viral oi diba ujai hai tare unfair means mayam ama tawi ba kholi ba chimana sata loi mana tawi hai jabana ta de exam gi wang ma rule niyom gi wang ma tawi basina
ubasina haitare akoi da puning da mumi wakada chamam na polapa koi na khaluri siga samai tau budi mai ke haina untuk sagi haitare yes khalu baching duga ona badu waiti yes yam ngai jai koi gi nanau sagol mangi magi music ta aduga koi gi sakpiri ba matam kuina haitare makok matem khatang Arbin matek kamtang singbira ma yam ngai ni matam kuina se matek sakta ge matam kuina hamuin da kamlak pa nangi nungsiwari main lagi. Thank you Arbin, thank you so much, thank you yam ngai jare matek amadi mapum isai sigi haitare khara machet amadi khoina muk khongjawrge yam ngai jai hena nungai badi khoigi Arbin asuma ani raksuba tarama thoi subada mu lokre aduga taramarik subada mu hariba manipur state ki asigum laba award lobi dena mai pakpa pulpa asigi damak ai khoigi mai kedi diamond radio ki mai kedi hana hana Arbin mu yai famangol bizari matung tarakpa kaya da so hena mai pakpa oibiro haiba asi taibung mapugi mafamda loinana yamna akoigi hakchang nada yektaba mapum oina haitare aduga akoigi pabungi ningba thungandra hojibok chali makha tana hena chapu oibiu afabu oibiu haiba wafam se haijare Arbin thank you so much thorom sida saru gabi basegi damo thank you diamond radio buzu yengbiri ba puna mapusu thank you Arbin thagachari hanana nangi nungsiwari ningsinglaro yamukhanna thadok lage pulsigi oina ningsinglaro yamu pulsigi oina masini Arbin gi best singer gi award phangpagi haijabadare nungai bo phongdok chaboina yamna khanghaudana Arbin da wafam se ina magonda ina samai to dana state film award ki lawrabni na hojek ai line de samani nang kamai to bono har kanda yani da jem sa ai lambi de leire ai ngakta gari khama ka kena to jege na pau si live to jering da haitare so thank you so much ma'am thagachari ma'am pura maphusu aduga kari phaubi Arbin na sigumba mana loruk pagi haijabadare so ngasi gi mathang da caller ma hol to da yam koi lebire hello ming amadi lei from ibc